ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯅꯕ ꯌꯥꯗꯕ ꯏꯅꯦꯝ ꯏꯀꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ, ꯇꯣꯃꯥꯟꯗꯨ ꯆꯤꯡꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯗꯨ, "ꯍꯥꯏ ꯇꯣꯃꯥꯟ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯏꯅꯦꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯅꯦ." ꯇꯣꯃꯥꯟ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡꯁꯠ ꯑꯣꯟꯊꯣꯛꯂꯒ, "ꯀꯩ ꯍꯥꯏꯒꯦꯅꯦ?" ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯇꯣꯃꯥꯟꯒꯤ ꯃꯅꯥꯛꯋꯥꯏꯗ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯇꯞꯂꯞꯅ ꯍꯪꯂꯛꯏ, "ꯅꯄꯥꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ?" ꯇꯣꯃꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤꯅꯦ, ꯈꯪꯗꯦꯗ ꯑꯩꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯃꯔꯩ ꯆꯠꯈꯤ ꯁꯔꯩꯅ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯕ, ꯃꯥꯅ ꯍꯥꯏꯕ ꯋꯥꯒꯅꯦ ꯇꯥꯗ ꯂꯥꯛꯇꯕꯒ ꯌꯥꯕ ꯅꯠꯇꯦ, ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯇꯥꯗꯗꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤꯅꯦ ꯃꯁꯥ ꯃꯎꯒꯗꯣ ꯌꯥꯝꯅ ꯐꯔꯗꯅ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ꯫ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯅꯄꯥꯅꯅꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯗꯣ, ꯅꯨꯡꯁꯤꯗ ꯅꯄꯥꯗꯣ." ꯇꯣꯃꯥꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯇꯣꯃꯥꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯆꯥꯛꯀꯥꯗꯤ ꯆꯥꯔꯕꯔꯣ?" ꯇꯣꯃꯥꯟ, "ꯆꯥꯗ꯭ꯔꯤꯌꯦꯅꯦ." ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤ ꯇꯧꯔꯤꯁꯦ, ꯏꯅꯦꯅꯅꯦ ꯁꯤꯗ ꯑꯃꯨꯛ ꯊꯠꯆꯤꯟꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯄꯥꯒꯤ ꯃꯄꯥꯎꯗꯣ ꯇꯥꯅꯤꯡꯗꯅ ꯏꯅꯦꯅ ꯅꯪꯕꯨ ꯈꯥꯝꯕꯅꯤ, ꯆꯠꯂꯣ ꯆꯠꯂꯣ ꯋꯥꯔꯝꯂꯒꯅꯤ꯫ ꯀꯣꯛꯊꯛꯇꯨꯗꯅꯦ ꯁꯤꯡ ꯃꯄꯨꯟꯗꯨꯃꯒ ꯏꯅꯦꯁꯨꯅꯦ ꯅꯣꯡꯃ ꯍꯦꯛ ꯀꯣꯏꯔꯛꯀꯦ꯫ ꯑꯗꯨꯕꯨꯅꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯏꯅꯦꯁꯨꯅꯦ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯔ ꯀꯔꯤꯅꯣ, ꯌꯨꯝꯗꯒꯤꯅꯦ ꯃꯄꯥꯟꯒꯅꯦ ꯄꯥꯛ ꯍꯦꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯇꯣꯃꯥꯟꯅ, "ꯑꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯟꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯎꯍꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯌꯣ ꯑꯌꯣꯅꯦ, ꯁꯤꯔꯦꯅꯦꯍꯦ, ꯇꯞꯅ ꯄꯥꯏꯌꯨ ꯍꯥꯏꯔꯒ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ?" ꯇꯣꯃꯥꯟ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯌꯨꯝꯗꯅꯦ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯈꯟꯕꯁꯦ ꯄꯣꯊꯥꯗꯧꯔꯤ, ꯑꯩꯅꯦ ꯋꯥꯅꯒ ꯋꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯑꯁꯨꯝ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯕꯣꯏꯅꯥꯎꯗꯨ ꯃꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ "ꯄꯥꯕ, ꯄꯥꯕ ꯂꯥꯛꯑꯦ, ꯄꯥꯕ, ꯄꯥꯕ ꯂꯥꯛꯑꯦ, ꯏꯃꯥ, ꯄꯥꯕ ꯂꯥꯛꯑꯦ." ꯇꯣꯃꯥꯟ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯔꯝꯕ ꯁꯣꯛꯊꯔꯝꯕ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯗꯨ ꯐꯈꯤꯕꯒꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯗꯤꯅꯦ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛ, ꯅꯄꯥꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯅꯅꯦ ꯇꯧꯔꯤꯕꯁꯤꯅꯤ, ꯃꯁꯥꯁꯦ ꯑꯃꯨꯛꯇꯅꯦ ꯆꯦꯞꯂꯒ ꯍꯤꯞꯍꯟꯁꯤ, ꯏꯃꯥ ꯏꯇꯣꯝꯇ ꯉꯝꯗ꯭ꯔꯦꯅꯦ." ꯇꯣꯃꯥꯟ ꯎꯄꯥꯏ ꯂꯩꯇꯦ, ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯄꯥ ꯆꯥꯎꯍꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯎꯍꯟꯕꯨ ꯆꯦꯞꯍꯜꯂꯒ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ꯫ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ, "ꯍꯥ, ꯈꯪꯗꯦꯗ, ꯅꯄꯥꯒꯤ ꯂꯩꯅꯥꯁꯤꯅꯅꯦ ꯀꯔꯤ ꯂꯩꯅꯥꯕꯨ ꯀꯧꯕꯒꯦ, ꯑꯃꯨꯛꯇꯅꯦ ꯏꯃꯥꯗꯤꯅꯦ ꯃꯁꯤꯒꯨꯝꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯦ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ, ꯑꯃꯨꯛꯅꯅꯦ ꯀꯩꯁꯨ ꯍꯦꯛꯇ ꯇꯧꯔꯣꯏ, ꯃꯈꯣꯡꯒꯥꯁꯦ ꯊꯥꯡꯗꯅꯅꯦ ꯒꯝ ꯒꯝ ꯍꯦꯛꯇ ꯆꯠꯈꯤꯅꯤ, ꯑꯗꯒꯤ ꯑꯃꯨꯛꯅꯅꯦ ꯍꯦꯛꯇ ꯍꯧꯔꯛꯀꯅꯤ, ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕꯁꯦ ꯍꯦꯛꯇꯅꯦ ꯇꯔꯛ ꯇꯔꯛ ꯆꯤꯡꯕ ꯃꯈꯩꯅꯦ ꯅꯤꯛꯈꯠꯂꯛꯀꯅꯤ, ꯃꯁꯤꯗꯅꯦ ꯑꯃꯨꯛꯁꯨ ꯃꯁꯛꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ, ꯃꯥꯒꯤꯅꯦ ꯅꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯍꯦꯛ ꯅꯥꯗꯅ ꯂꯩꯌꯨꯗꯅ, ꯑꯗꯨꯗꯤ ꯇꯧꯔꯣꯏ, ꯃꯥꯒꯤꯅꯦ ꯁꯦꯕꯥ ꯆꯪꯉꯤꯕ ꯃꯤ ꯈꯨꯗꯤꯡ ꯑꯗꯨꯗꯅꯦ ꯑꯣꯟꯁꯤꯟꯗꯅ ꯆꯤꯛꯀꯅꯤ, ꯑꯗꯨꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯅꯣꯡꯃ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯅꯦ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯍꯧꯔꯛꯏꯉꯩꯗꯨꯗꯅꯦ ꯄꯦꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯦꯠꯈꯥꯏꯒꯗꯧꯔꯤꯕꯅꯤ." ꯇꯣꯃꯥꯟꯅ, "ꯑꯁ ꯏꯃꯥ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯑꯗꯨꯝ ꯃꯁꯥꯁꯦ ꯇꯧꯗꯅ ꯂꯩꯔꯦ ꯈꯪꯂꯕꯗꯨꯗ ꯑꯃꯨꯛꯅꯦ ꯏꯃꯥꯅ ꯁꯥꯎꯔꯤꯗꯨꯅ ꯍꯦꯟꯅ ꯋꯥꯗ꯭ꯔꯣ, ꯃꯁꯛꯁꯦ ꯅꯨꯡꯁꯤꯔꯛꯇꯦ." ꯆꯥꯎꯍꯜꯗꯨ ꯇꯥꯔ ꯃꯥꯜꯂꯤ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯈꯣꯟꯖꯦꯜꯒꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ, "ꯍꯥꯏ ꯅꯨꯄꯤ, ꯅꯪ ꯉꯁꯤꯅꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯆꯤꯟ ꯑꯗꯣ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯅꯥꯔꯤꯁꯦ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯣ? ꯑꯁꯨꯛ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯁꯤꯗ ꯅꯄꯨꯔꯣꯏꯕ ꯑꯩꯁꯦ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯅ ꯍꯅꯨꯊꯪꯁꯤꯗꯅꯦ ꯅꯪꯅꯦ ꯅꯄꯥꯝ ꯌꯧꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯃꯦꯝꯆꯥꯗꯨ ꯌꯥꯝ ꯁꯥꯎꯅ, "ꯇꯨ ꯎꯔꯦꯗꯅ, ꯅꯄꯥꯁꯦ ꯅꯥꯔꯤꯅꯦꯅꯅꯦ ꯆꯨꯝꯅ ꯅꯥꯔꯣꯏꯕ, ꯃꯤ ꯑꯣꯠꯄ ꯑꯃꯅꯦ ꯌꯥꯎꯔꯤꯕꯅꯤ, ꯈꯥꯡꯕꯒꯅꯦ ꯉꯝꯗ꯭ꯔꯦꯗ." ꯇꯣꯃꯥꯟꯅ, "ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ, ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗꯅꯦ ꯌꯨꯝꯁꯤꯗꯅꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯣꯏꯗꯣꯔꯤꯕꯅꯤ, ꯑꯩꯗꯅꯦ ꯆꯪꯖꯈ꯭ꯔꯒꯦ, ꯉꯥꯡꯅꯍꯧꯔꯣ ꯉꯥꯡꯅꯤꯡꯉꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯟꯗꯨ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯆꯥꯎꯍꯟꯅ ꯃꯆꯥꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯅꯃꯥꯁꯦ ꯄꯨꯁꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅꯦ ꯃꯄꯥꯝꯗꯅꯦ ꯊꯤꯟꯗꯣꯛꯂꯨꯒꯦꯔꯥ ꯀꯩꯅꯣ ꯑꯃꯨꯛꯇ ꯇꯧꯔꯝꯈꯣꯅꯦ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯉꯁꯤ ꯑꯩꯅꯅꯦ
ꯑꯅꯥꯕꯒꯅꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯒꯅꯦ ꯉꯁꯤ ꯇꯞ ꯇꯥꯡꯈꯩꯅꯦ ꯀꯟꯊꯔꯛꯀꯅꯤꯁꯦ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯅꯪ ꯉꯁꯤꯅꯦ ꯈꯟꯅꯕ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ ꯏꯃꯨꯡꯗꯅꯤ ꯇꯣꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯁꯅꯥꯔꯩꯅ ꯇꯝꯂꯞꯅ ꯅꯨꯄꯥ ꯍꯟꯕꯤꯔꯛꯑꯦꯗꯅ ꯇꯣꯃꯥꯅ ꯍꯜꯂꯦ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯍꯛꯆꯥꯡꯁꯦ ꯌꯨꯝ ꯌꯧꯔꯒꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥꯒꯅꯦ ꯄꯥꯕꯒꯤ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛ ꯌꯥꯎꯔꯦ ꯄꯣꯊꯥꯐꯝꯒꯅꯦ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯌꯨꯝꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤ ꯋꯥꯕꯅ ꯍꯦꯟꯃꯜꯂꯛꯑꯗꯤꯅꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯏꯃꯥꯅ ꯃꯔꯣꯜ ꯑꯃꯅꯦ ꯑꯩꯅꯦ ꯀꯣꯛꯁꯦ ꯂꯣꯏꯅ ꯉꯥꯎꯔꯕꯖꯥꯠꯅꯤ ꯁꯅꯥꯔꯩꯅ ꯑꯗꯨꯕꯨꯗꯤ ꯄꯥꯕꯅꯅꯦ ꯑꯅꯥꯕ ꯈꯥꯡꯕ ꯍꯩꯇꯕꯁꯤꯒ ꯏꯃꯥꯁꯨꯅꯦ ꯋꯥꯕꯅ ꯍꯦꯟꯃꯟꯕꯒ ꯇꯧꯔꯤꯕꯅꯤ ꯄꯥꯕꯒꯤ ꯑꯅꯥꯕꯁꯤꯁꯨ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤꯅꯦ ꯃꯊꯛꯇ ꯉꯥꯡꯅꯕꯁꯨ ꯋꯥꯈ꯭ꯔꯕ ꯏꯃꯥꯁꯨꯅꯦ ꯄꯥꯕꯒꯤ ꯁꯔꯤ ꯃꯌꯥꯝꯁꯦ ꯏꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯋꯥꯔꯕꯅꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨꯅꯦ ꯅꯨꯄꯥ ꯅꯪꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯤ ꯏꯃꯥꯗꯤꯅꯦ ꯄꯥꯕꯒꯤ ꯅꯤꯡꯉꯥꯏꯗꯅꯦ ꯑꯍꯤꯡ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯈꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯄꯥꯕꯒꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃꯃꯨꯛ ꯇꯧꯔꯝꯂꯤꯕꯅꯤ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗ ꯊꯣꯛꯈ꯭ꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯇ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯏꯅꯤ ꯇꯣꯃꯥꯅ ꯐꯔꯁꯦ ꯑꯗꯣ ꯑꯦꯟꯖꯥꯡꯗꯤ ꯀꯩ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯏꯟꯖꯥꯡꯕꯨꯗꯤ ꯏꯔꯣꯜꯂꯤ ꯃꯅꯤꯡꯒꯤꯅꯦ ꯏꯆꯦ ꯍꯣꯏꯗ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯤ ꯆꯥꯛꯁꯦ ꯂꯣꯏꯔꯕꯗꯤꯅꯦ ꯀꯧꯁꯟꯕ ꯌꯥꯔꯕꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯩꯅ ꯑꯉꯥꯡꯈꯩꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯇꯣꯃꯥꯅ ꯀꯩꯕꯨꯅꯣ ꯁꯅꯥꯔꯩꯅ ꯑꯁ ꯏꯆꯥ ꯊꯣꯏꯕꯒꯤꯅꯦ ꯄꯨꯡ ꯌꯩꯕ ꯇꯝꯍꯟꯕ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯒꯤꯅꯅꯦ ꯖꯒꯣꯏ ꯏꯁꯩ ꯇꯝꯍꯟꯁꯤ ꯍꯥꯏꯕꯗꯣ ꯃꯗꯣ ꯀꯝꯗꯧꯁꯤ ꯍꯥꯏꯒꯦ ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯦ ꯐꯖꯅ ꯁꯦꯝꯅꯤꯡꯉꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯍꯩ ꯑꯃꯃꯝ ꯑꯩꯈꯣꯏꯅꯅꯦ ꯉꯝꯂꯤꯉꯩ ꯑꯁꯤꯗ ꯇꯝꯍꯟꯅꯤꯡꯉꯤ ꯍꯌꯦꯡ ꯑꯗꯨꯅꯅꯦ ꯏꯆꯥ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯅꯦ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯔꯛꯀꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯁꯦꯝꯒꯠꯄꯗ ꯇꯣꯃꯥꯅ ꯌꯥꯏ ꯀꯥꯏꯗꯦ ꯍꯌꯦꯡ ꯏꯆꯥ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯁꯤ ꯅꯪꯅꯅꯦ ꯑꯣꯖꯥ ꯑꯃ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯦꯡꯉꯁꯤ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯣ ꯊꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯆꯥꯎꯍꯟꯗꯨ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯏꯀꯨꯏ ꯀꯨꯏꯅ ꯄꯨꯟꯅ ꯐꯝꯂꯒ ꯆꯥꯛꯀꯥꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯆꯥꯛꯀꯥꯗꯨ ꯐꯠ ꯐꯠ ꯂꯦꯛꯊꯣꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯃꯥꯅ ꯄꯥꯕ ꯑꯦꯟꯖꯥꯡꯗꯣ ꯀꯝꯗꯧꯒꯦ ꯅꯆꯥꯗꯤ ꯍꯥꯎꯋꯦ ꯁꯤꯗ ꯂꯩ ꯆꯥꯎꯍꯟ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯗꯨ ꯆꯥꯎꯅ ꯒꯤꯠ ꯅꯝꯁꯤꯟꯗꯨꯅ ꯏꯁ ꯍꯥꯎꯈ꯭ꯔꯦ ꯆꯥꯗꯕꯒ ꯀꯨꯏꯔꯦ ꯏꯄꯥꯗꯤꯅꯦ ꯍꯥꯎꯈ꯭ꯔꯦꯕꯨ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯃꯧ ꯑꯦꯟꯖꯥꯡꯗꯣ ꯂꯩꯔꯗꯤ ꯈꯔꯒ ꯍꯥꯞꯄꯣ ꯂꯦꯝꯍꯟꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯗꯅꯦ ꯂꯣꯏꯅ ꯍꯥꯞꯆꯤꯟꯒꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯔꯝꯕꯤ ꯃꯦꯝꯆꯥꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯅꯝꯁꯤꯟꯕꯤꯌꯨ ꯑꯍꯤꯡꯗꯅꯅꯦ ꯃꯤ ꯈꯨꯗꯤꯡꯒꯤꯅꯦ ꯑꯣꯠꯅꯅꯕ ꯆꯥꯎꯍꯟ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯅꯨꯄꯤ ꯅꯪ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯥꯕ ꯀꯩꯗꯧꯒꯦ ꯆꯥꯔꯤ ꯊꯛꯏꯉꯩꯁꯤꯗꯅꯦ ꯈꯟꯅꯕꯗꯣ ꯌꯥꯝꯅ ꯍꯧꯅꯒꯨꯝꯁꯤꯀꯣ ꯃꯦꯝꯆꯥꯅ ꯀꯩꯅꯣꯗ ꯃꯤꯁꯦ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤꯅꯦ ꯁꯥꯎꯏ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯕꯅꯤꯅꯅꯦ ꯁꯥꯎꯔꯤꯁꯦ ꯆꯥꯎꯍꯟꯅ ꯍꯩ ꯑꯩꯕꯨ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯅꯦꯅꯥ ꯇꯥꯅ ꯆꯥꯒꯦꯗ ꯇꯣꯃꯥꯟꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯕꯅ ꯈꯥꯝꯖꯤꯜꯂꯛꯏ ꯕꯥꯕꯥ ꯏꯃꯥ ꯌꯥꯔꯦꯕ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯑꯝꯇ ꯇꯨꯃꯤꯟꯅ ꯆꯥꯅꯔꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯔꯛꯏ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯁꯥꯏ ꯃꯦꯝꯆꯥꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯍꯟꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯏꯁ ꯑꯌꯣ ꯅꯨꯄꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯏꯁꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯂꯥꯎꯅꯦꯍꯦ ꯃꯦꯝꯆꯥꯗꯨ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯉꯁꯥꯏꯅꯅꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯁꯣꯏꯗꯅꯅꯦ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯍꯟꯊꯧ ꯍꯥꯏꯅ ꯃꯁꯥꯅꯅꯦ ꯈꯪꯗꯅ ꯂꯩꯔꯕ ꯋꯥꯁꯦ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯅꯔꯗꯤꯅꯦ ꯌꯥꯕ ꯅꯠꯇꯦ ꯑꯗꯅꯦ ꯑꯃꯨꯛꯁꯨ ꯃꯤꯅ ꯍꯥꯏꯔꯤꯗꯅꯅꯦ ꯑꯣꯟꯈꯠꯂꯒꯅꯦ ꯍꯦꯛꯇ ꯉꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯏꯋꯥꯁꯨꯅꯦ ꯂꯧꯕꯤꯕ ꯅꯠꯇꯕ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇꯅꯦ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯅꯦ ꯑꯩꯕꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯦ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕꯗ ꯆꯥꯎꯍꯜꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯧꯔꯛꯏ ꯍꯥꯏ ꯁꯤꯔꯕ꯭ꯔꯅꯦꯍꯦ ꯅꯈꯣꯏꯕꯣ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯩ ꯍꯥꯟꯅꯅꯦ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯂꯥꯎꯅꯦꯍꯦ
Mi amana kauribase karino tarabadi changlakpa yaidana nupi tabro nangbo ibungo mau nakhoibu karaida laigeni he amuka sumasinda sordu chauna honduna somdana aina sidore adugane napa thorami macha singse karibu tawribano khangde moi haisini ko aina ne karimta hairam dabidane ko heksido khrabadi ningam hawroi ko nupi sungai isa sungai afaba mata yawbanate asomdana sanaraidu makuna lauribadu taraduna mapuribada yenglaga nupa pabase imana haibaga tawbaga amu hawra male amta lao tomana ahingse pothabaga khangloi dorida memsa so ngangang mapuribagi manakta sangchilagli sawhaldu memchana changlaibadu uraga nanado tadradine thang ama tawraga ne lenthatko nangna lenthatpa kiragana ne law ai lendi adu yamna kawbu ai haisini ko nomadi ne nakhoi kauna ne sibana hanki dawribani memcha wahaidu da pingik lawkri sikhi baduna bune hena pharabani ngamjadre ipure boirasu ne ai ne khangla paga ngamje ai se hanu thanga sida potha bagaido karino khangjadrabani ngasaina ne mina haiba wadi nanada hapi khibro sakado खरगने अमु नंगना थोंग चरके नसादो याद्रे खंगनदीने नसानसुने खरा चेक्सिन बताबनी अदुदी नते चानिंगलिबनी हाइदनबो इसागी फिबमने कैसु येंगदनने तत्तांगी चारबदीने अदुम नाजब ताबनी चावलना नुपे नंगी वासैदो कोनने कराइदनो म चलगा गाउचु चारिबदो चानिंगबगी चारिबनी ए नागनी हाइदना कीदना चाद्रबदी छिरोइद्रो नाग चादबो वादो nganglakanu memchado hanbazanate ho chabiyo somnane chabadane nanai ainane thingbagi itika leijade adugane amuksune karigumba anabado hauragane aibu kobirakanu ngamjadre numit kyani surage aina ahingka ama phoba tumdana leire ibase ngamdre ngasidine mai mitka se bangbang laurabani chabada tomando mamaga mapagana launariba adu taraga praprap jangsilaktuna as baba ima yare kaidorage nakhoi ani sidiboko matamse hui hangdong phoba he khanadrabani kha wangnaga taragane aikoi se noknabada amuk toiba loramlani memchana napa se yam nushide ibungo ima sune mana lawrakpa aduda chaksangdane ising khajikta thakluge haidana ne tholakpada ngai khuru sinagane yadabaga hekta changsilakpado ngamdabadagi tamna lakpa aduda matamse khara khajik lokhibagi adugini kosi he kotlagane migi khoidok thinaba wa adu hekta hairakpa chawhalna masi yengune nachana mausingi mamangdane nangne ai phuningdi haisini ko khul laikai mayamna ne wa launa kini hanu thang asida chawhalna memchado phuri haina handakti memchado khubaka khuraga hauna launa noklaga ayo as loire ai se phubiga doriba laune phubiro se masaksiga famungdagine masasiboba lengba ngamdabadagi mi koi kaunariba nangnasu aibu phudoriba nopu nokchaningi he tomando lauthalai ima baba yare kaidorage na khoiba amtane ngangnarano lepasi kaidorage chawhalna hai nanga masune tumina lei adudane uyungdona lepagane kumai yengdi sharupudi parapap silagane khongkut ka se tap paiba yadabro aina tawriba se namituda jagoi ni poin ubro napa thorai masasidi he hainadabadi khangdene mase somdasu boinaudu mamadi yenglaga ima ai tumba yaji pupuga boboka se adum launai se kaigino moina sumaina launa base aidi tumba hekte yadi sanaraina masabu themjinbiri asiro pupuga boboka ne makhoi ani se oinarini asine nusinaba haido boinau marak phathalai nate kaisu mi asidi khanaba saunabani ima nang oidaba ngali kaigino oidaba ngangba phatte hairaga mangdane bunna tanajani sanare masagi mataw aduda nupet tawraga imabu kadaida oidaba ngangkrage saunaba launaba sisune oinaba nusiba makhal amane isana khangdabagini nangsune hayeng pupu hoi bobo hoidona tawrakpa matamdane khanglakani boinauna adudi yawali ko yawali ado isa tumba yadi haibado ima sumbigela imana ne sumbinadi adum tumkhradoini hoi ima lao
Somdana Tomana Chauhangi Makhong adu kanna pairi Mimchana makhut pairi amuksu Chauhangi masa adu phi amana tabli tabli nanthokli Chauhal mamai mamittu aroi bisuklaga lauri Siren hai karino anabado tabli tabli payu hairaga hekta kana khakpai paisile ibadubo nupi nang aise yamna ne hinghaningdaba male Mimchana karino asuk tamna mona pairi basida kaidau haibano sidagi hena tamna payu hairabadi ne nalaga ne tokpa haiduni Tomana amu khamjilai as ima yarse khumurano pabusune nadana tawini fajana ngangnaba yabo wasidane hekta sagonarakani asumna ahingi asimasu hawkri mathangi numini Toman masadu hairap thektoklaga sanaraida sumna haireklami as yadre hakjangse pukte ekte akhoi pabagi anabasinane kamdauno khangde haujingna Parama, Kadai than Mutokrabazano County. A hing than a muteba, me a matane, to Mandaba Maki. Sanarina. Mamangi Lodo, Yenguni Haidambani, County, Pabagilina se, Handaki, Yam doing a totally. Domana. Paris. I should talk again. Angando, Pazana Sinogo, Mado, Makongyam Yawi. Ahoy. Ado, Horindi, Sena de Gazaradine, Namazama Televiro. Imado, Nazani Hybaquidabani. Hoy, I'm a hill Pibaduni. Asi haiduna Tomando yumdagi thokri mahakna hek thokibaga mikup kharagi matungni Chauhandu mahaki ahoba yaklaba khonjel aduga laudana mayumlomda changlakli Isu thoiba pupu halaene launi nangbo kaino mapure ine pupuna Boinausu imungdagi mapuna kauribadu taraduna hekta pranglawna paithorei Pupua kai pure ino Sese namadane piyo tharoi labuktane mayam changdana khunarabadagine ipuna leireibani Nahan isuna janingi haibado aduda leira ibani namadane fajana mukthru bigado thaklaga thongu hayo haun hekta chathoksiko Mimchana sabagini hairadine hekta ne mang thai haiduni ngarang hing natro ayo laukibado kaubirabro tharoi se nasaga janabasu nate isudane amuta silagane leira ibadubo huran bana koktane napi pagle Chauhal Mimchada phat yenglei hai Masidi, iyaude yauradana. Mi isugane, wari yakta sanabasida. Nasakto, yengning dene, chatkro ubada tilhawi. Mimchadu, Chauhangi wahi aduda, handakti, khubakadu, hauna khuraga, noktuna hairi. Ayo! Nuapu noksaningdra. Kanano, matama madadi. Mimcha haidana, tungdaga se, ko in he inalkibadubo. Ngayaktane, namangdagane, lehodadi, leibang amazanate. Adubu, kana oyabano. Othona sutuna kawida ko kawjan thibe ibungo Chauhalna hai mama nang asi aingonda phajana hore nanamdo nasana muksingi mama asidane tatningdrabadi tumina leijoko aibune yamna sawalakanu asi hairamduna Chauhan cheliba phaijamadu phatkanduna imunglomda changki matawadu uraga Mimchana amukasu hena nuksilli adubo boinaudi mabu mapu anigi matawadu ubada mayadu launu kathoktuna yengli Matamdi sumsatki Chauhaldu makutta karigumba ama pairaga wadu ngangna imungdagi tholaki Hai nakhoibu isudo kuimankrene sanaribado amukta chalaga kanano mata koksilune Wahai asi haiba loikhiji masa pumba adu khanghaudana dublauna makhong adu kutithiraga leimai aduda upsilaga taki ayo ne he mahangna lauriba adu khara khajik kankhibana imungdagi sanari adu taraduna pakhana chentholai maha Maku ibungona oiramliba phibam adu ubada pakhatna manebu kauduna makugi manakta chinsilli Ima pabase tusinkre Chauhal mamitu setna isillaga anaba adu khangli tusinba aduda makhong adu khara khaji hena isinkre adugi matik nari chaina adu sathina phawri Mimcha mamongna kokhiba aduda imungdagi pakhatna chenthoklei Mimchana pakhatna is sidi kamai tawne ibungo su leite hai Bima, chalo, ibungodo amukta kauso. Mamangine, tadoigi pukiado, singba yauni haidana, chakiba dengaibani. Chalo. Sanari, pamlambadagi puhawalaga. Hoima. Asumna mikup kharagi matungni Tomansu sanari na kauraduna mayumda yauragli. Mimcha masabu ubada. Ibungo, napase, haugatpa ngamdri haine. Makhongsi yamna nari haine. Amdane tamna sawatsi pamansini nangbo. Amuksu sanari da onsinduna.
Ibema, changune, imungdagine, phida amata puthora'une. Sanare phatsankiduna imungdagi phak macha ama puthola'i aduga mangonduda tharami. Toman tapna, baba, tamna hogasi, nasa songgasi. Memchada onsinduna, ima su asomdam ta paibiro. Asum tauna tomat makhoi ahum changdana chawhanbu thariba phida aduda tamna phamalli. Chawhan chaina adu khangna. Ish, ayo. Hey, tamna tawni na khoiba, kanino hatlage hairibro. Memchadu pingheng lawi. Ibungo, makhuse thado. Mana ne maraina tawjani. Mina tawbadane asu singthadabasibu karino. Phajana wado hairaga loire. Kosi amamune hekol hodrabadine masase nungaiba gamdabani. Chawhala. Karino ne nangna hairibaduba. Khanaba yamna hawrakanu ko. Khongsina ne marol ama nabane. Nang asine khupaksina ne soidane tharakani haisini. Memcha khungge haina machiladu hekka thokpaga tomana phathasinkri. As yareba adum he khanadogi tawragale. Ima nangsu khumurano. Ngayakta bogone unaba yadaba na khoi anise. Asina kamaina no asukuiba matamse puna laiminarisibo. Memchana. Nama ai oibegine napa asigane laiba ngamlibani. Natrabadine kanagi nupina no napa asiga laiba ngamdoisibo. Chawhansu makhongda phawriba chaina adu kaukthokpa makai phatkhumlei. Hai, aina nangse lawbiba asida nangdi yamna pongliba oire napangadu kadana. Hai, thiriba na saktuda nupa khaina ubadane chenkhiba aduda nungaibidadana aina nangsi lawbiraga. Nangsune ai ama leirambagi mapo asida nayungadu panba phangsadana nachana suga yawba ngamjaribani. Kai kanadabada. Sanaraidu somda oiriba matau aduda pakhatbadi lairadana machindu khumlaga nokningbadu khangbada awaba haibadu oiri wakhandasu asumna khalai. Yahe, aigine inem ikusiri. Tomasu matau aduda yararoi khangladuna phamlambadagi phuhogatuna sanaraidu onsillaga. Sanare, ngayakta yenglam. Aine maningi maiba khoinongdo amukta kawrugi. Pabagi makhongse yengam pongkhalakba ama yawise amuktane yenghandabadi yararoi. Asi hairamlaga tomandu mapada haibetama yenglamlaga yumdagi parprap thokri. Somdadi memcha amadi chawhandi makhatana adu makhatnari. Memchana chawhangi wahi aduda noklaga. As loire nabi ama aise phangjariba do haraune nupa singdo ai ubadane chenkhiba oiramloida. Aikhoidine matamduda memcha hainane phajabada khun phawna laikai sinba thungnane maming chatkhibani. Ibungona ne nabema aise lumba lakba ubada ibungogi ne phajakraba maithongdo madu ubada ne khangdana chenkhiba natro. Chawhal wahai aduda khanglaw lawthalei. Hai, nang asine sijage haina ne yam hawre hatopirage law. Memchadu mawaga lawbiba natte noktum noksillaga. Ha, aidine nokpu nokninghe oiba. Hone hatum hatopiro se hatopiro. Asengbado hairabani ne namogi mamangsida ikairamani. Sanaraidu nokningba khangliba adu asum phajinduna thamba ngamlakji. Puli adu paiba makai hekta phamtharaga khonjen thokna wawa nok thoklakli. Ima aisi ai ngamdreda phukse loina nare haiba. Phabaga imaga gi wari sidine ai tabaga ngamsilaktre. As aine ai oina ne nokningbada loire. Noigi dugo oinariro natraga saunariro baje. Anidu haujiktada mamaugi matau aduda ikaiba phawrakla mali tumin amu leinakri. Adubu chawhaldi ngasai makai memchaga khananaba hotnaringeida anaba makhongadu loina kauthoklurabani. Haujiktada tumina leirakpa asida khangning ningsinlaktuna yenglubadadi makhong adu chingmu wangna pongkhatlaga leiramdi. Nabanasu chikchik lauri masa pomba huma anapi kangli machinda tapna. Is khongsidin nakreda karamna aina hoji tusinkriba duba khong asidane pot amatasu pankhibasu leite. As khangdeda gyan gane tabanati siyo haina tamlamlabadi. Asomna mikup khara hausinkri tomana kauruduna maiba khoino adusu yoraktuna chawhangi macha adu yenghalami. Khoinona munna yenglaba tungda tamna hairei. Phaginida phaigangi saruse manungsida te haujikbudi kaisu thoidokpa tawraroi. Ado ai hida khara hairongde matam chana semlagane pijo kaisu tawrida. Asumna matamdi asum hausinki. Haujikti chawhaldu nongma tusinkhiba aduna maram oiraga phamungdagi hawai kangkhatuna chatpa phoba ngamdri.
ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯍꯟ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯍꯥꯏ ꯅꯨꯄꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯩ ꯏꯁꯥꯁꯦ ꯌꯦꯠꯂꯣꯝꯗꯅꯦ ꯑꯃꯨꯛꯇ ꯆꯦꯞꯀꯦꯅꯦꯍꯦ꯫ ꯃꯦꯝꯆꯥꯗꯨ ꯆꯥꯎꯍꯟꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯆꯤꯜ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨꯅꯦ ꯊꯤꯅ ꯇꯝꯂꯝꯈ꯭ꯔꯦꯗꯀꯣ꯫ ꯃꯅꯤꯡ ꯐꯥꯎꯕꯅꯦ ꯍꯦꯛ ꯆꯪꯕꯅꯦ ꯁꯪꯍꯟꯗꯦ ꯍꯥꯏꯋꯥꯅꯦ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯟꯇꯛꯅ ꯍꯣꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯄꯣꯠꯂꯨꯝ ꯑꯃꯇꯅꯦ ꯊꯥꯡꯗꯔꯨꯈꯤꯒꯦ ꯉꯝꯗ꯭ꯔꯦ ꯄꯨꯕꯗꯅꯦ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯎꯍꯟꯅ ꯍꯥꯏ ꯅꯪꯒꯤ ꯄꯣꯠꯂꯨꯝ ꯄꯣꯠꯂꯥꯡꯗꯣ ꯀꯣꯟꯅꯅꯦ ꯊꯥꯡꯗꯧꯅꯦ ꯑꯩ ꯑꯁꯦ ꯏꯁꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯅꯦ ꯆꯦꯞꯍꯜꯂꯛꯈꯣ ꯂꯥꯎꯅꯦ꯫ ꯃꯦꯝꯆꯥ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ꯭ꯔꯤ ꯃꯅꯤꯡꯂꯣꯝꯗ ꯍꯨꯠꯇꯅ ꯆꯦꯟꯈ꯭ꯔꯤ꯫ ꯆꯥꯎꯍꯟꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯀꯟꯅ ꯂꯥꯎꯍꯧꯔꯤ꯫ ꯃꯦꯝꯆꯥ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯩꯁꯦ ꯌꯦꯠꯂꯣꯝꯗꯅꯦ ꯑꯃꯨꯛꯇ ꯆꯦꯞꯀꯦꯅꯦ꯫ ꯇꯣꯃꯥꯟ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯕꯥꯕꯥ ꯀꯩ ꯍꯥꯏꯒꯦ? ꯏꯃꯥꯗꯣ ꯃꯈꯣꯡ ꯍꯥꯝꯅꯤꯡꯗꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯌꯦ꯫ ꯆꯥꯎꯍꯟꯅ ꯇꯧꯔꯗꯕꯅꯤ ꯆꯥꯔꯤꯕ ꯆꯥꯛꯇꯨꯒ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯒꯅꯦ ꯆꯥꯟꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯗꯤꯅꯦ ꯃꯁꯥꯒꯁꯦ ꯆꯥꯟꯅꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯕꯗꯣ ꯌꯥꯎꯗꯕꯅꯤ꯫ ꯇꯣꯃꯥꯟ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯇꯝꯗꯗꯤ ꯁꯨꯝ ꯆꯠꯈꯤ꯫ ꯆꯥꯎꯍꯟꯒꯤ ꯃꯁꯥ ꯑꯗꯨ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯦꯝꯆꯥꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯄꯨꯔꯣꯏꯕꯒ ꯉꯥꯏꯍꯥꯛ ꯁꯥꯎꯅ ꯉꯥꯏꯍꯥꯛ ꯈꯟꯅ ꯇꯧꯖ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯣꯏꯅꯖꯕ ꯃꯈꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯡꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯕꯁꯨ ꯋꯥꯈꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯃꯥꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯇꯣꯃꯥꯟ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯨꯄꯤ ꯋꯥꯐꯝꯁꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯗꯗꯤ ꯍꯥꯏꯗꯣꯛꯄ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕꯅꯦ ꯁꯣꯟꯊꯈꯤꯗꯧꯔꯤꯕꯅꯤ꯫ ꯁꯅꯥꯔꯩꯅ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯄꯥꯕ ꯇꯥꯍꯟꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯇꯣꯃꯥꯟ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯄꯥꯕꯁꯦ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯤꯜꯂꯔꯣꯏ꯫ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯃꯥꯏꯕ ꯈꯣꯏꯅꯧꯅ ꯉꯁꯥꯏ ꯑꯩꯅ ꯃꯥ ꯊꯤꯟꯗꯣꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯏꯐꯝꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯁꯅꯥꯔꯩꯗꯨ ꯇꯣꯃꯥꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯤ꯫ ꯇꯣꯃꯥꯟ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯥꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯑꯣꯏꯕ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯁꯨ ꯄꯥꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ꯫ ꯄꯥꯕꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎꯅ ꯊꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯑꯩ ꯈꯛꯇꯃꯛ ꯈꯪꯒꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯟꯕ ꯌꯥꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯏꯃꯥꯗ꯫ ꯏꯃꯥꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩ ꯏꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯄꯥꯕꯅ ꯍꯟꯗꯛ ꯃꯁꯥꯁꯦ ꯈꯪꯁꯣꯟ ꯁꯣꯟꯁꯤꯟꯈꯤꯕ ꯑꯁꯤꯗ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯏꯃꯥꯁꯦ ꯑꯋꯥꯕ ꯎꯠꯊꯣꯛꯄ ꯍꯩꯇꯕꯒꯤꯅꯤ꯫ ꯃꯗꯨ ꯈꯪꯅ ꯅꯪꯅꯁꯨ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤꯀꯣ? ꯍꯟꯗꯛꯇꯤ ꯁꯅꯥꯔꯩꯗꯨ ꯇꯝꯂꯞꯅ ꯑꯍꯣꯏ ꯅꯨꯄꯥ ꯑꯗꯣ ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯂꯤ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯇꯣꯃꯥꯟꯅ ꯍꯣꯏ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯍꯟ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯃꯗ ꯆꯥꯎꯍꯟ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕ ꯂꯥꯎꯅꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗ ꯃꯆꯤ ꯃꯆꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯟꯅ ꯃꯃꯥꯅ ꯐꯝꯂꯤꯕ ꯃꯅꯥꯛꯇꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯏꯃꯥ ꯉꯁꯥꯏꯁꯨ ꯆꯥꯛꯇꯣ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯁꯣꯟꯊꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯂꯥꯛꯑꯣ ꯅꯁꯨꯁꯤꯡꯒ ꯄꯨꯟꯅꯅꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯨꯔꯁꯤ꯫ ꯃꯦꯝꯆꯥ ꯏꯕꯨꯡꯉꯣ ꯏꯃꯥꯅꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯅꯄꯥꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤꯅꯦ ꯉꯁꯤꯗꯤ꯫ ꯇꯣꯃꯥꯟꯅ ꯏꯃꯥ ꯆꯠꯈꯤꯕ ꯃꯥꯒꯤꯗꯃꯛꯇ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ? ꯑꯀꯣꯜ ꯑꯍꯥꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯦꯝꯆꯥꯅ ꯐꯔꯦꯁꯦ ꯏꯃꯥꯅꯦ ꯈꯜꯂꯔꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨꯁꯤꯡꯗꯣ ꯆꯥꯛ ꯂꯥꯝꯅꯔꯝꯂꯅꯤ ꯆꯥꯛꯇꯣ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇ ꯀꯥꯏꯗꯅ ꯆꯠꯈꯤꯕꯅ ꯃꯆꯥ ꯃꯃꯧꯁꯤꯡꯒ ꯄꯨꯟꯅ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ